Hello, Henthoi aise tauri photo tharaki fajabi yengo ayamta. Henthoi na tharo thakre. Aikhoi ma da saidok tabuni ko. Thapa mufam dagi sattoini. Bhagi office to oina ma thabak chinmindana kawraba khangdi. Ai surprise ekta tawsilage aduga koiba chaluge. Henthoi na ho nangna da ningsing leibra khangdi. Joso nangko wayam nangdi ai. Easy, Suresh ki manakta lai, traffic jam oibana, gari do kham laga lai ngaha. Mabil su, traffic jam do yauri. Easy ki nakanda khami, Easy ubada, mingsil do haitharaga, nuksila i. Easy, mingsil singtarak pudo yingla i. Mood destroyer do nina sidina hange. Mabil na, ngasina anniversary ro. Kanda laura i, Easy na, nathaw na te. Nasamdo, thado di khara fazadaw ba. Nangido, samunga pundana hanubigi type ta. Nasa tarani thoinaga ngayam do wan kai. Khara phasana salu yadro. Anniversary da ba. Takpiyo haide. Yadra tu ugaino. Sumabi bani. Dress tu ga chanana bane. Gari dugi mahutta bracelet oiramadi phazadawni. Nangi nasin dusu ngakting tumina lerdi phani. Mavilna. Aidi wangangi tawbadu nakanda. Nupi mo urai, adu ubudagi, mingsil do singkatkre. Ish, si nupi si jiboy, kaino, jam si sukui kre. Oh, taunare, ay hingani. Easy, Suresh ke office yaw rai. Changam daida, masamdo, thadok sirak khali. Thadoida. Manaharaga, thadok hadro. Kanano kang wano pasuna tabasina, mi, smart orishibu. Office to the changlai. Noi sir Suresh laikribra. Clerk amada hangi. Clerk to na. Laikibani. Adum sangbiyo. Piyon dharaga. Izina. Thank you. Piyon dharam dabida. 2 minutes changlai. Suresh na. Bema. Ay na isi. Hana tao kay dorage. Sidi ibani gi warini. Magi saru yawdi. Nang ay siyam thazadabro. Nang adumay sawno. Sawno si. Kay dorage. Dano ngay diba? Easy, nupidugo Suresh ka wari sanaribaduda muna yingi. Kari tawdoy nuso ngagtang duda gyan mangi. Nupidu na. Da, maningda kanano malayri haibagi ingitawi. Suresh, mamay do fatlay torai aduga mamitulak torak na. Easy, kem da kumlamdana prep office duda gitolai. Suresh tanaraga. Easy, kaino nang toy dubo? Office ki misi na kaino kalam doise. Prepper ka thoki du kaigino. Phasana manungda tapna sabaya wasida. Ay, yumna satlagi na thoksarakpani. Kanana kaidobagi ngangna doino. Suresh na. Kaidobala ino do. Easy, mapira sielaga. Ngasise, 3rd anniversary ni. Adugi, asaput saw sayagin na lakpani. Suresh, makutu, makogda tamlaga, Easy gi manata sangsilai. Easy, nang ay buwarong no. Ibani, wado ngangthokpa ngamdana ngak lay aduga. Ibani, pawpong na rosi. Easy na, yare, warodi, saksilaka no. Ay nangyam hay na siya. Pawpong na rosi, yare, ay sapong na rosi. Sisi na, aroy basoy si, unarisi. Bema, mapanda, Suresh ki managtatulai. Sir, Pal se signature se Lucilo na hari minataragi manungda. Suresh, Easy da muna yingi. Easy na sakribaduda inagitawi. Bema na. Sir. Suresh, thangla makong thangdu amung handokre aduga office da bema ga sangkre. Adu ubuda Easy lambi da saliba mi mayam duna yingang pudu ude. Mapi zoro taba makai kapi masado chatpa phawba ngamdre. Makada da phamthai. Laisabi mo na changlaglaga chingkhatpi. Se, kaidorage, isa nungay tabro. Easy na. Kaisu dawdi. Nubido na. Yung gimi makawsi. Se, ahiga sida nga minarasi. Easy na. Yanida. Mapido tayo to'i. Kitang kong awanida. Kaisu dawdi. Ay salagi. Nang susalo ko. Nupido na.
ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯥꯁꯨ꯫ ꯏꯖꯤ ꯒꯥꯔꯤꯗꯣ ꯌꯥꯝꯅ ꯇꯞꯅ ꯊꯧꯔꯛꯏ, ꯃꯄꯤꯗꯨꯁꯨ ꯂꯦꯞꯇꯦ, ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯎꯆꯤꯟꯅꯆꯤꯟꯅ ꯃꯌꯨꯝꯗ ꯌꯧꯔꯛꯏ꯫ ꯁꯨꯕꯤꯇꯥ ꯒꯦꯠ ꯍꯥꯡꯕ ꯃꯈꯣꯟ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ, ꯀꯅꯥꯅꯣ? ꯏꯖꯤ ꯀꯩꯝꯇ ꯈꯨꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯒ ꯀꯥꯆꯤꯟꯗꯨꯗ ꯇꯥꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯂꯩꯌꯨ ꯂꯩꯌꯨ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯑꯩꯕꯨ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯌꯨ꯫ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯑꯩꯁꯦ ꯅꯪꯅ ꯀꯩꯅꯦꯅ ꯈꯟꯒꯦ? ꯃꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣꯗꯨꯗꯅꯤ ꯃꯥꯅ ꯌꯦꯡꯗꯨꯅ ꯉꯥꯡꯂꯤꯕꯗꯨ꯫ ꯁꯣꯕꯤꯇꯥ ꯏꯁꯇꯤꯌꯥꯔꯗ ꯀꯧꯗꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯆꯝꯕꯤ, ꯅꯪ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯅ, ꯀꯩꯗꯧꯔꯦ? ꯏꯖꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯀꯣꯛ ꯉꯥꯎꯋꯦꯅ ꯍꯜꯂꯛꯑꯕꯗꯨꯝ꯫ ꯁꯣꯕꯤꯇꯥ ꯃꯆꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯉꯤ꯫ ꯀꯩꯗꯧꯔꯦ ꯆꯝꯕꯤ? ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯁꯤ ꯀꯩꯒꯤ ꯀꯞꯄꯤꯕꯅꯣ? ꯏꯃꯥ ꯂꯩꯁꯤꯗꯤ꯫ ꯀꯩꯗꯧꯔꯦ? ꯍꯥꯏꯌꯨ ꯆꯝꯕꯤ꯫ ꯏꯖꯤ ꯈꯥꯡꯕ ꯉꯝꯗꯅ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ꯫ ꯏꯃꯥ, ꯁꯨꯔꯦꯁꯇꯣ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯍꯧꯔꯦ, ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯦ ꯍꯥꯏꯔꯦ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯨꯕꯤꯇꯥꯅ ꯃꯥꯅ ꯍꯦꯛ ꯃꯦꯅꯦꯖꯔ ꯀꯥꯈꯤꯕꯗꯒꯤ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯁꯨꯔꯦꯁꯇꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯅꯨꯄꯥꯕꯨ ꯀꯩꯅꯣ, ꯀꯣꯏꯔꯁꯨ ꯌꯥꯕ ꯀꯣꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯣ ꯅꯪꯅ ꯅꯄꯤꯒ ꯇꯥꯍꯟꯗꯅ ꯃꯣꯏ ꯌꯥꯎꯗꯕꯗ ꯁꯤꯔꯗ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯇꯣꯛꯅꯍꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗꯕ ꯃꯤ ꯅꯠꯇꯦ꯫ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯏꯁ, ꯃꯄꯤ ꯒꯥꯔꯤ ꯑꯃꯗ ꯃꯥꯡꯍꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯏꯖꯤ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯁꯨꯕꯤꯇꯥ ꯃꯁꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯐꯣꯟ ꯇꯧꯔꯒ ꯀꯧꯈ꯭ꯔꯦ꯫ ꯏꯍꯦ, ꯀꯞꯇꯅ ꯂꯩꯅꯦ ꯃꯁꯦ, ꯀꯞꯇꯧ ꯅꯠꯇꯦꯅꯦꯍꯦ ꯑꯄꯪꯕꯤꯁꯤꯗꯤ꯫ ꯑꯗꯨꯒꯨꯝ ꯐꯠꯇꯕ ꯇꯧꯕꯤꯃꯟ ꯈꯪꯗꯕꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯒꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒꯅꯦ, ꯄꯦꯅꯥꯎꯒ ꯍꯦꯟꯊꯣꯏꯅ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯆꯥꯔꯁꯤ꯫ ꯀꯞꯀꯅꯨ ꯀꯞꯀꯅꯨ꯫ ꯏꯖꯤ ꯐꯃꯨꯡꯗꯨꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯏꯃꯥ, ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯥꯛꯇ ꯂꯩꯒꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁꯨꯕꯤꯇꯥ ꯊꯣꯡꯗꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯒꯅꯨꯀꯣ, ꯏꯃꯥ ꯄꯥꯈꯠꯍꯟꯒꯅꯨ꯫ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯊꯣꯏꯒ ꯄꯦꯅꯥꯎꯒꯁꯨ ꯌꯧꯔꯛꯏ꯫ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯗꯨ ꯃꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯦꯝꯃꯤ꯫ ꯄꯦꯅꯥꯎꯅ, ꯌꯥꯔꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯏꯕꯥꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯑꯩꯅ ꯁꯤ ꯊꯣꯛꯅꯤꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯥ? ꯅꯪꯒꯤ ꯕꯥꯔꯗꯦ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕꯤꯗꯕ ꯃꯥꯅ ꯅꯨꯡꯁꯤꯔꯝꯅꯤ ꯈꯜꯂꯤꯔꯣ? ꯑꯗꯒꯤ ꯎꯅꯁꯦꯅ ꯊꯣꯛꯑꯒ ꯂꯥꯛꯇꯕꯁꯨ ꯀꯌꯥꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯉꯕꯅꯦ ꯑꯩꯗꯤ ꯃꯤꯗꯥ ꯑꯃꯅꯦ ꯁꯤ꯫ ꯃꯥꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯈꯨꯌꯥꯝꯗꯨꯗꯕꯨ ꯅꯪꯅ ꯑꯗꯨꯝ ꯊꯥꯖꯩ꯫ ꯑꯗꯩ ꯃꯥꯁꯨ ꯅꯪꯗꯣ ꯌꯥꯏ ꯈꯪꯕꯅꯤꯅ ꯍꯦꯟꯖꯤꯜꯂꯛꯏꯗꯨꯅꯤꯗꯣ꯫ ꯄꯦꯅꯥꯎꯅ, ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩꯗꯅ ꯏꯖꯤꯅ ꯅꯞꯇꯅ ꯄꯩꯁꯥ ꯇꯞꯇ ꯂꯧꯊꯣꯛꯑꯒ ꯊꯕꯛꯀ ꯇꯧꯔꯀꯥꯟꯗꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯤ ꯀꯥꯏꯅ ꯃꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯅꯪꯅ ꯇꯧꯕꯤꯔꯤ ꯃꯌꯥꯝꯗꯨꯒꯀꯣ ꯏ ꯌꯥꯝ ꯀꯥꯏ꯫ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯃꯥꯅꯦ ꯃꯊꯤꯕꯣꯡ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯉꯝꯗꯧ ꯅꯨꯄꯥ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯁ, ꯍꯧꯖꯤꯛꯅ ꯃꯤ ꯑꯣꯏꯔꯀꯥꯟꯗꯒ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯆꯝꯕꯤꯅ ꯐꯖꯅꯗꯤ ꯇꯧꯕꯤꯕꯅꯤꯍꯦ ꯃꯥ, ꯄꯥꯞꯄꯨꯅꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ꯫ ꯃꯥ ꯍꯨꯔꯥꯟ ꯇꯧꯈꯤꯕ, ꯐꯣꯡꯅ ꯇꯧꯕꯤꯈꯤꯕ ꯃꯇꯦꯡ ꯃꯌꯥꯝꯗꯣ ꯑꯍꯦꯟꯕ ꯑꯃ ꯎꯔꯒ ꯀꯥꯎꯔꯤꯅꯤꯅꯦ ꯃꯄꯨꯟꯁꯤꯗꯁꯨ꯫ ꯅꯨꯡꯉꯥꯏꯕꯁꯨ ꯉꯝꯃꯣꯏꯗꯕꯗ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅꯀꯣ ꯇꯤꯟ ꯁꯤꯆꯤꯜꯂꯒ ꯊꯥꯔꯁꯨ ꯄꯦꯜꯂꯔꯣꯏ ꯑꯩ꯫ ꯄꯦꯅꯥꯎꯅ, ꯍꯣꯏꯁꯦ ꯍꯧꯈ꯭ꯔꯦ ꯆꯝꯕꯤ, ꯀꯞꯄꯅꯨꯕ, ꯅꯨꯡꯉꯥꯏꯇꯦꯁꯦ꯫ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯖꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯍꯣꯡꯗꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯨꯕꯤꯇꯥꯅ, ꯆꯝꯕꯤ, ꯂꯣꯏꯔꯕꯣ? ꯏꯖꯤꯅ, ꯂꯣꯏꯔꯦ꯫ ꯃꯃꯤꯠꯇꯨ ꯀꯣꯌꯦꯡ ꯌꯦꯡꯂꯛꯏ, ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ꯫ ꯏꯃꯥ, ꯕꯕꯥꯒꯤ ꯐꯣꯇꯣꯗꯤ? ꯁꯨꯕꯤꯇꯥꯅ, ꯍꯥꯞꯄꯦ, ꯅꯄꯥꯅ ꯏꯆꯥꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯂꯩꯍꯟꯗꯣꯏꯅꯤꯅ ꯁꯥꯖꯕ ꯌꯨꯝꯅꯤ꯫ ꯏꯃꯥꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯅꯤꯡꯗꯗꯅ ꯇꯧꯕꯅꯤ꯫ ꯏꯖꯤꯅ, ꯑꯩꯅ ꯑꯥꯗ ꯂꯩꯔꯒꯦ, ꯏꯃꯥꯅ ꯁꯤꯗ ꯂꯩꯔꯣ ꯀꯩꯅꯣ꯫ ꯁꯨꯕꯤꯇꯥꯅ,
ꯂꯩꯍꯜꯂꯒꯦ ꯍꯦ ꯅꯊꯟꯇ ꯏꯖꯤ ꯅꯣꯛꯏ ꯆꯠꯂꯁꯤ ꯃꯃꯥ ꯃꯆꯥꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝꯗꯨ ꯌꯧꯔꯤ ꯁꯨꯕꯤꯇꯥꯅ ꯁꯤꯗ ꯈꯥꯝꯃꯨ ꯁꯝꯕꯤ ꯏꯖꯤ ꯂꯒꯦꯖꯁꯤꯡꯗꯨ ꯂꯧꯊꯣꯛꯏ ꯁꯨꯕꯤꯇꯥ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯄꯣꯠꯆꯩꯁꯤꯡꯗꯨ ꯍꯣꯟꯖꯤꯜꯂꯤ ꯏꯖꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯗꯣꯏꯒꯤ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯏꯖꯤꯅ ꯀꯩ ꯂꯩꯁꯥꯕꯤꯗꯨꯅ ꯏꯖꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯒ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥꯗꯣ ꯈꯪꯕ꯭ꯔꯣ 이지 ꯄꯣꯠꯇꯨꯅꯒ ꯂꯨꯝꯕꯅꯦ ꯁꯨꯛꯇꯣꯛꯂꯒ ꯍꯣꯡꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯄꯣꯠ ꯃꯌꯥꯝꯗꯨ ꯎꯠꯂꯤ ꯇꯨ ꯂꯩꯁꯥꯕꯤꯗꯨꯅ ꯑꯣ ꯁꯣꯔꯤ ꯌꯨꯝꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ 이지ꯅ ꯑꯌꯣ ꯕꯣꯏꯁꯤꯡꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯦ ꯃꯥꯁꯨ ꯃꯅꯤꯡ ꯍꯥꯏꯐꯦꯠ ꯍꯜꯂꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯪꯅ ꯊꯣꯝꯃꯛꯏꯗꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯅꯥꯀꯟꯗ ꯇꯪꯈꯥꯏ ꯑꯃ ꯆꯥꯔꯕ ꯁꯦꯝ ꯑꯃ ꯇꯥꯔꯝꯃꯤ ꯁꯦꯝꯅꯅꯤ ꯊꯣꯝꯃꯛꯏꯁꯦ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯎꯗꯦ ꯕꯣꯏꯁꯤꯡꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯧꯈꯠꯂꯒ ꯄꯨꯁꯤꯜꯂꯛꯏ ꯀꯔꯝꯕ ꯃꯤꯅꯣ ꯑꯁꯤꯕꯨ ꯑꯉꯥꯡꯁꯨ ꯑꯝꯇ ꯎꯗꯦ ꯂꯨꯝꯅꯒ ꯂꯨꯝꯕꯅꯦ ꯀꯣꯛ ꯆꯤꯛꯇꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯥꯕꯤꯜ ꯕꯦꯜꯀꯣꯅꯤ ꯃꯄꯥꯗꯨꯗ ꯗꯁꯕꯤꯟꯗꯨ ꯊꯝꯂꯒ ꯏꯃꯨꯡꯗꯒꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯪꯅ ꯁꯥꯟꯅꯩ ꯑꯥꯏ ꯂꯣꯏ ꯇꯥꯔꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯗꯁꯕꯤꯟꯗꯒ ꯂꯣꯏ ꯇꯥꯔꯝꯃꯦꯕ ꯑꯩꯒꯤ ꯈꯨꯠ ꯈꯨꯁꯨꯝꯁꯤ ꯁꯦꯝ ꯑꯃꯗꯤ ꯋꯥꯠꯂꯤꯅꯦ ꯂꯝꯕꯤꯗ ꯇꯥꯔꯤꯕꯗꯨ ꯎꯔꯤ ꯑꯣꯟꯊꯣꯛ ꯁꯥꯅ ꯄꯥꯏꯔꯝꯃꯦꯗ ꯅꯪꯗꯤ ꯁꯣꯕꯤꯇꯥꯅ ꯄꯣꯠ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯗꯨ ꯎꯏ ꯑꯁꯤ ꯌꯨꯝꯁꯦ ꯃꯤ ꯁꯨꯛꯂꯩ ꯂꯩꯇꯕꯅꯤ ꯂꯩꯗꯧꯔ ꯃꯥꯜꯂꯦꯅꯦ ꯂꯩꯁꯥꯕꯤ ꯂꯩꯔꯛꯀꯦꯗꯤ ꯍꯥꯏꯗꯗꯅ ꯍꯅꯨꯕꯤ ꯂꯩꯔꯛꯇꯣꯔꯤ ꯃꯥꯜꯂꯦ ꯀꯥꯟꯅꯗꯦ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯦꯟꯊꯣꯛꯈꯤꯒꯦ ꯕꯣꯔꯤꯡ ꯆꯨꯏ ꯑꯌꯨꯛꯅꯤ 이지 ꯃꯃꯥꯒ ꯆꯥꯛ ꯊꯣꯡꯉꯤ ꯁꯣꯕꯤꯇꯥꯅ ꯆꯝꯕꯤ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯕ ꯊꯕꯛꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ 이지ꯅ ꯊꯥꯔꯁꯗꯦꯗ ꯏꯟꯇꯔꯚ꯭ꯌꯨꯅꯤ ꯁꯣꯕꯤꯇꯥꯅ ꯐꯔꯦ ꯑꯩꯁꯨ ꯊꯕꯛ ꯊꯦꯡꯉꯤ ꯆꯥꯛꯁꯦ ꯐꯠꯄ ꯆꯥꯊꯣꯛꯑꯁꯤ ꯁꯣꯕꯤꯇꯥ ꯃꯊꯧ ꯃꯁꯛ ꯈꯪꯕꯤ ꯂꯣꯌꯔ ꯑꯃꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯗ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯨꯡꯁꯤ 이지ꯅ ꯃꯣꯃꯣ ꯂꯩꯔꯛꯑꯣ ꯍꯣꯔꯦꯟ ꯁꯣꯕꯤꯇꯥꯅ ꯆꯠꯊꯣꯛꯀꯅꯨ ꯒꯦꯠ ꯂꯣꯟꯁꯤꯜꯂꯨ ꯏꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯣ 이지ꯅ ꯍꯣꯏꯃꯤ ꯕꯥꯏ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯦꯟꯊꯣꯏꯕꯤꯒ ꯄꯦꯅꯥꯎꯒ ꯂꯥꯛꯑꯝꯃꯤ 이지ꯅ ꯌꯥꯝ ꯊꯨꯏꯅ ꯄꯦꯅꯥꯎꯅ ꯁꯤꯁꯨ ꯁ꯭ꯇꯥꯐ ꯀꯧꯕꯩꯅꯤ ꯕꯦꯡꯀꯤ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤ ꯄꯨꯔꯛꯏꯅꯤ 이지ꯅ ꯇꯧꯒꯦ ꯍꯦꯟꯊꯣꯏꯕꯤꯅ ꯅꯨꯄꯥꯅꯦꯅ ꯄꯥꯇꯥꯜꯒꯤ ꯍꯤꯡꯆꯥꯕ ꯑꯃ ꯀꯣꯏꯔꯨꯔꯕꯅꯤꯅ ꯃꯥꯅ ꯅꯣꯏꯒꯤ ꯑꯣꯐꯤꯁꯇ ꯀꯟꯇ꯭ꯔꯦꯛ ꯇꯧꯔꯛꯏꯗꯣ ꯊꯑꯣꯏꯒꯤ ꯑꯣꯏꯔꯝꯅꯤ 이지ꯅ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯣꯛꯏꯗꯅ ꯑꯩꯈꯣꯏ ꯊꯣꯡꯍꯥꯟꯅꯁꯨ ꯍꯟꯀꯠ ꯍꯟꯗ ꯅꯨꯄꯤꯅꯦꯅ ꯃꯁꯛ ꯑꯊꯤꯕꯗꯨꯒꯁꯨ ꯊꯑꯣꯏꯒꯤ ꯆꯠꯂꯤꯕ ꯑꯩ ꯃꯥꯡꯗ ꯄꯦꯅꯥꯎꯅ ꯐꯔꯕꯅꯤ ꯁꯤꯗ ꯂꯩꯔꯤꯁꯤ 이지ꯅ ꯍꯦꯟꯊꯣꯏ ꯆꯥ ꯂꯣꯜꯂꯛꯎꯗꯅ ꯍꯦꯟꯊꯣꯏꯅ ꯀꯥꯏꯗꯩꯅꯣꯍꯦ ꯅꯪꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯦꯅ ꯆꯪꯉꯛꯄꯅꯤ ꯑꯩ ꯊꯕꯛꯅ ꯄꯩꯈꯩ ꯂꯩꯍꯧꯏ ꯁꯤꯒꯤ ꯐꯦꯁ ꯃꯥꯛꯁꯦ ꯅꯪꯅ ꯊꯤꯕꯗꯨꯅꯤ ꯂꯧꯕꯤꯔꯕꯅꯤ ꯄꯦꯅꯥꯎꯅ 이ꯕꯥꯅꯤ ꯍꯥꯏꯐꯦꯠ ꯆꯪꯉꯨꯁꯦꯅ ꯆꯪꯉꯛꯄꯅꯤ ꯀꯨꯏꯕ ꯌꯥꯔꯣꯏ 이지ꯅ ꯉꯥꯏꯈꯣꯝꯇ ꯃꯥꯛꯁꯇꯨ ꯄꯤꯔꯛꯑꯣ ꯑꯩ ꯃꯥꯏ ꯇꯥꯕ ꯂꯣꯏꯗꯣ ꯉꯥꯏꯔꯤꯕꯅꯤ ꯎꯞꯁꯤꯜꯂꯒꯦ ꯐꯦꯁ ꯃꯥꯛꯁꯇꯨ ꯃꯃꯥꯏꯗ ꯍꯥꯞꯆꯤꯜꯂꯤ ꯍꯦꯟꯊꯣꯏꯅ ꯊꯤꯟꯇꯣꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯒꯦ 이지 ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯊꯤꯟꯇꯣꯛꯄ ꯊꯧꯔꯛꯏ ꯄꯦꯅꯥꯎꯅ ꯀꯩꯅꯣ ꯑꯥꯗ ꯅꯨꯄꯥ ꯑꯃꯅ ꯑꯁꯤ ꯇꯧꯔꯤꯁꯤꯅ ꯁꯨꯁꯥꯏꯠ ꯇꯧꯖꯗꯣꯏꯔꯥ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ 이지 ꯌꯦꯡꯊꯣꯛꯏ ꯃꯥꯕꯤꯜꯅ ꯕꯦꯜꯀꯣꯅꯤꯗ ꯅꯞꯄꯒ ꯂꯩꯕꯗꯨ ꯎꯏ ꯑꯩꯃ ꯁꯤꯔꯣꯏꯗ꯭ꯔꯣ ꯁꯤꯕꯣ ꯃꯣꯏ ꯑꯍꯨꯝꯁꯨ ꯕꯦꯜꯀꯣꯅꯤꯗꯨꯗ ꯂꯦꯞꯄꯤ 이지 ꯂꯥꯎꯒꯦ ꯇꯧꯕꯒ ꯅꯨꯄꯤ ꯑꯅꯤ ꯊꯣꯛꯂꯛꯄ ꯎꯏ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯥꯅꯦ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯍꯌꯦꯡꯈꯩ ꯂꯥꯛꯄ ꯌꯥꯔꯣꯏ ꯆꯠꯂꯣ ꯑꯗ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯤ ꯅꯨꯄꯤ ꯑꯃꯗꯨꯅ ꯐꯩ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈꯤꯕꯗꯨ ꯎꯏ ꯍꯦꯟꯊꯣꯏꯕꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯦ ꯁꯤꯅꯤꯅꯁꯨ
ꯀꯟꯅ ꯌꯥꯜꯂꯤ ꯁꯨꯁꯥꯏꯠ ꯃꯥꯟꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯒꯦꯠ ꯍꯥꯡꯗꯣꯛꯂꯒ ꯏꯉꯛ-ꯉꯛꯅ ꯌꯦꯡꯉꯤ ꯏꯖꯤꯅ ꯁꯤ ꯅꯨꯄꯥꯁꯦ ꯀꯥꯏꯗꯅꯣꯝ ꯎꯈ꯭ꯔꯦ ꯅꯨꯄꯤ ꯃꯗꯨꯅ ꯊꯣꯛꯂꯛꯂꯒ ꯀꯩꯅꯣꯝꯇ ꯍꯪꯒꯦ 이지나 ꯀꯩ ꯍꯥꯏꯒꯦ ꯅꯨꯄꯤꯗꯨꯅ ꯅꯣꯏꯒꯤꯁꯤꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥꯗꯣ ꯎꯕ꯭ꯔꯣ 이몽ꯗꯨꯁꯨ ꯂꯩꯍꯧꯗꯦ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯈꯪꯍꯧꯕ꯭ꯔꯣ 이지 ꯃꯃꯤꯠꯇꯨ 마빌ꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ 마빌나 하이도까노 하이버기 인기 떠르이 마수 워리디 칸다버니나 우데 콤미 누비두나 ꯆꯠꯂꯒꯦꯗꯨꯗꯤ ꯁꯤꯁꯦ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯆꯦ ꯑꯃꯗ ꯏꯔꯒ ꯄꯤꯔꯛꯏ ꯁꯤꯗ ꯇꯧꯕꯤꯔꯛꯑꯣ ꯃꯥ ꯂꯥꯛꯄ ꯎꯔꯗꯤ 이지나 누비두 ꯆꯠꯈꯤꯕꯒ 마빌 ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯒꯦꯠꯂꯣꯝꯗ ꯇꯞꯅ ꯊꯣꯛꯂꯛꯏ 마빌 이지ꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ 이지ꯒꯤ ꯃꯃꯥꯏꯗ ꯀꯨꯞꯄꯤꯕ ꯃꯥꯛꯁ ꯂꯧꯊꯣꯛꯏ 이지나 ꯀꯩꯅꯣ ꯄꯦꯅꯥꯎꯅ ꯉꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯍꯦꯟꯊꯣꯏꯕꯤꯅ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯅ 마빌ꯅ ꯑꯃꯨꯛ ꯑꯩꯅ ꯑꯣꯏꯔꯝꯃꯅꯤꯁꯦ ꯈꯪꯉꯕ ꯅꯪ ꯃꯥꯜꯂꯦꯕ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ 이지나 ꯃꯥꯛꯁꯇꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯎꯈ꯭ꯔꯦ 마빌ꯅ ꯍꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯊꯦꯡꯛꯁ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤ ꯄꯦꯅꯥꯎꯅ ꯆꯝꯕꯤ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯆꯤꯜ ꯇꯧꯔꯛꯏ 이지ꯗ ꯑꯁꯤ ꯅꯨꯄꯥꯁꯦ ꯅꯛꯁꯤꯟꯅꯧꯅꯨꯀꯣ ꯅꯪꯅꯒ ꯄꯥꯡꯉꯤ ꯈꯨꯄꯪꯗꯨꯒ ꯍꯦꯟꯊꯣꯏꯕꯤꯅ ꯆꯝꯕꯤ ꯆꯪꯉꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯕꯥꯏ 이지나 ꯑꯧ ꯕꯥꯏ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯍꯦꯟꯊꯣꯏꯕꯤꯅ ꯁꯟꯗꯦꯗ ꯃꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ 이지나 ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯅꯪ ꯎꯔꯗꯤ ꯐꯣꯟ ꯇꯧꯔꯛꯑꯣꯅ ꯅꯝꯕꯔ ꯄꯤꯔꯝꯃꯤ 마빌ꯅ ꯅꯣ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯃꯣꯏ ꯑꯝꯇ ꯀꯣꯏꯗꯦ ꯃꯣꯏꯅ ꯀꯣꯏ ꯈꯟꯖꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯍꯥꯏꯐꯦꯠꯇꯪ ꯃꯤꯠꯆꯤ ꯈꯠꯆꯕꯅꯤ ꯃꯣꯏꯅ ꯉꯥꯎꯁꯤꯜꯂꯛꯄ ꯑꯗ ꯅꯪ ꯍꯩꯄꯥ ꯁꯥꯕ ꯌꯥꯗꯦꯀꯣ 이지나 ꯅꯪꯁꯤ ꯅꯣꯡꯃ ꯗꯥꯔꯂꯤꯡ ꯀꯦꯐꯤꯗ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇ꯭ꯔꯥ 마빌 ꯅꯣꯛꯂꯒ ꯍꯣꯏ 이지나 ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯥꯈꯠꯅꯖꯕ ꯀꯥꯡꯕꯨꯅꯤꯅꯦ ꯕꯦꯜꯀꯣꯅꯤꯁꯤꯗꯒꯤꯕꯨ ꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ 마빌ꯅ ꯉꯛꯑꯔꯣꯏ ꯌꯨꯝꯊꯪꯅꯔꯕꯅꯤꯅ ꯈꯔ ꯇꯣꯏꯅ ꯎꯔꯅꯤ ꯉꯁꯤ ꯉꯛꯑꯁꯨ ꯍꯌꯦꯡꯗꯩ ꯉꯛꯑꯔꯣꯏ ꯆꯪꯈ꯭ꯔꯦ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯏꯁꯩ ꯁꯛꯇꯅ 이지나 ꯃꯣꯏꯒꯨꯝꯕꯁꯦ ꯂꯥꯏꯁꯤꯡꯁꯤꯅ ꯍꯤꯡꯍꯜꯂꯒ ꯑꯗꯨꯝ ꯊꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯋꯣꯏꯕ ꯑꯁꯨꯝꯕꯁꯤꯡꯁꯤꯗ ꯍꯥꯟꯅ ꯂꯧꯁꯤꯟꯗꯦꯅꯦ ꯅꯪꯒꯨꯝꯕꯁꯦ ꯁꯨꯛꯊꯦꯡ ꯍꯦꯛ ꯊꯦꯡꯅꯖꯅꯤꯡꯗꯦ